Yang gue juga. Gue ini, nang macam apa orang ledang dan ngai nang suka kolak Lagi coba. Lady, itu kan lady sih. Ada lagi dua sih. Yai, jadi lagi canning betul. Sasnya, canning betul lady jauh tu. Lalu pasal dia apa? Jauh ni, nang nak tu lagu pasal jauh tu bilang kedua. Cukup ket mari mau pasal apa jauh? Aku mau pun tadi. Kalau dia tu, lau tahu ni kita ke? Halo. Ay, kau ini, Ang ni ba? kau ini aja, kau itu tahu dari aku ay. Ingat ingat lagi ni, nung jalan pupungan ni om dah tu ay. Ay, ako manangangan ni. Ay, yung Ay, yaro yung maganda. nahan kaya nang pung dari lepas nanti, ni kati jual tu masih. Oi, ni mana tu kau ini juga. Ako manangangan ni ba? Ay, yung Ay, maganda. lu biji bang ini roye. Ay, matang dah dari. Ano yung yaro sa mangangan niya ba? Ay, kau ini lagi dari, yung nangang ni, yung nabi pusing lagi. Ako ay bata ko na tungangan ni ba? Oh my God, ano? Tanga to pun pala, to pun koro siya koro. Ay, ado yaro ay ba? Iba Ay, ay, yaro, yung lu biji bang ini roye. Tungangan ni ako manangangan. Ay, lu biji bang ini roye. Tanga to pun pala siya koro. Dia bagi sana pido. Ai sana pa ngau le pu na la le yum da. Ada le ham gi sana dia na pau sai do kon ta sai sida ba. Hoy se ya se tada. Isa do man ta le ki te. Jingre. Adu ne. Isa do. Angang ni. Adu ne. Thong angan na he ba hong thong ji. Khura hoi ki sa du ne. Ai ki sa nu pi dong an dai bu bi gram ni ne. Khang de khura ne ne pha na ba sin bi ro. Ta lu hong ji cha zo angang ni hu ji ga ni di in khalak ba ngang ni di tam nga ma na te. Thok mo hong ji. Ado Khuroi ni ke ni phasa ma chen ta lo tong la te. Lo bu da po om po ti. Khuroi ni loi to bi ro. Atu ma tam do hong ma ji. Lu le. Sa da na ha ni. Ngan mari sana pa na kan. Na na pha bi yong ani. Ai sana pa ni Ina mari. ma chen na tu sa da bi sa ni. Sunu kan. Ngai sunu. Hoi tu phana ba tu ma koi ma se ta so ta sin to ra ka. Are le tu tanara ka. Am hong ru de thu na bu hong gi ra. Tam na bu hong gi ra. Are ta gi na te ta da. Khu si da ne siki ma ta pai da ba ne. Tin mu kha kha yo li ba ne. Hore le hei si ni ta mu ngam ni tre. Ta da oi ne om po to pu thok pi ra ba ni na. Mi ma mang da ni khang lak ya ro ko. Ai akhoi na pu thok ba sa ti ba om po to. Akhoi mai chu phalak ba dia ro. Hai hang jit ki ma rung da ne. Noi yin phana phana to bi ro. Hoi. Hoi tu nam na ba na sa ge. Ai mai chopya na te. Ai nu pin cha du gi mai chopya na te. Ai ma su nu pin i cha dan lai jarim ni na ko. Si le ko ni na mu na to du so adu sing du to dra ge. Akhoi ma sen ta chok ta sin to ra ga. Adu mi ani al to je khoi. Aun pot ke gi do khoi loi lang ser ge. Adu ho mu si ma sam si kitan. Ta da akhoi ke to du ni. Ai cha do. Angang ni do ni ne pha ga lo bi ro ni angang ni na. Hoi. Angang ni ki na to ba na te. Hoi. Ya Ta ye. ni na ta na na ba hai na ba ni na ba ni da ai ne. Hoi hoi ya ba si da. Ni se sa ni ne kan ni ne. Na te oi to ra ge. Bi ma khoi to wa to khoi loi na ngam na ko na ser ge. Ho ji. Ngam ni. Ai sao sao ba ti. Ai wa ngang ni ai. Aku tu, bakti minta, aku tu, ngam mo halo ko. Hong ani de na isa do. Ai se ba plan do kari mai thi ge. Ibi ma, nang mu kai dong mang lai du bo. Lo hong mun hayang chit ta ngai ne. Natte nang na mana bi lai di kun kun tham ngai ne. Acha pu to, humbra. Jambi mu cha hum ma hai de lo. Ima. Ado imanabi kun kun sa kang le ga jambi jonga ka mai hai duri ge. Natte nang bu. Huri ka do. Sugu ma ta ngai re. Pacha bu tu na bu ji kan gi thoi ma. Ado lo hom dai gi tu bi u kai noi ma nang na. Akhoi na tong dong na ti en pa. Hoi hai ga da ba ne. Kai noi ji bo. Ima tau gra di ima ju wa ho ri tro. Chum ye du ji ma. Adu ka ne. Ko loi adu da. Hai ga da ba ni. Adu de ai na thok pa hai ra ge. Pa mi pam de. Phajai phajade tang de. Hayu ko. Hoi ne. Ima mai chu pe ba na ti. Hoi adu akhoi na ba sa ting jau ju na tre na tra. Ma ni hayu ko da ba ne. Adu ne. Athuk
ꯊꯣꯛꯀꯗꯧꯔꯦ ꯅꯨꯄꯥꯅ ꯂꯣꯏ ꯇꯧꯒꯨꯝ ꯇꯧꯅꯕꯅꯦꯕ ꯇꯧꯕꯅꯤ ꯏꯁꯀꯅꯥꯅ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯀꯣꯂꯤ ꯑꯃꯀꯣꯟꯗ ꯐꯤꯗꯠ ꯑꯃ ꯍꯥꯞꯄ ꯂꯣꯏꯔꯦ ꯃꯣꯏꯅ ꯂꯣꯏ ꯇꯧꯒꯗꯕꯅꯦ ꯑꯋꯟꯄꯣꯠꯁꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯤꯔꯛꯑꯅꯤꯀꯣ ꯄꯤꯔꯛꯑꯅꯤ ꯑꯗꯨꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯥꯏ ꯁꯦꯝꯕ ꯐꯤꯔꯣꯟ ꯆꯥꯂꯣꯟ ꯀꯩꯀꯩꯅꯦ ꯇꯧꯁꯟꯅꯕꯅꯦ ꯅꯈꯣꯏ ꯃꯌꯥꯝꯗꯣ ꯃꯣꯠꯈꯤꯅꯤꯅꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯩꯗꯧꯅꯣ ꯃꯪꯉꯤꯔ ꯁꯤꯁꯨ ꯌꯥꯔꯦ ꯁꯤ ꯅꯪꯅ ꯍꯦꯟꯖꯜꯂꯦ ꯑꯝꯇ ꯆꯠꯁꯤ ꯂꯥꯛꯑꯣꯁꯦ ꯑꯩꯅꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥ ꯐꯖꯗꯕ ꯌꯥꯗꯕꯅꯤ ꯃꯤ ꯃꯃꯥꯡꯗ 이분모 미리는 싸주냐 찌르러가니나 뭐인 하려고 와신도 호이도 하려다더니 야 얘도 하려다더니 꼭 ꯁꯤꯗꯤ ꯍꯦꯟꯃꯜꯂꯦꯗ ꯏꯃꯥ ꯑꯩ ꯄꯩꯁꯥ ꯊꯣꯛꯇꯦ ꯈꯪꯉꯤꯅꯤ ꯎꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯃꯌꯥꯝ ꯍꯥꯏꯔꯛꯑꯕꯅꯤꯗ 루봉들이 파우디네 뭐인 하이브도 야구 따더니 또 하이ನꯔꯤꯉꯩ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯦ ꯍꯦꯕꯨ 어? 언니 넌 뭐? ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯃꯣ ꯍꯥ ꯑꯩꯒꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯩꯒ ꯇꯥꯟꯅꯔꯦ ꯍꯩꯖꯤꯡꯒꯤ ꯑꯆꯥꯄꯣꯠꯇꯣ ꯏꯃꯥꯟꯅꯕꯤꯕꯨꯗꯤ 10ꯃꯨꯛ ꯈꯛꯇꯅꯦ ꯑꯗꯣ 100ꯃꯨꯛ ꯈꯛꯇꯪ ꯇꯧꯕꯤꯔꯛꯑꯣꯕ ꯑꯗꯒꯤ ꯍꯩꯖꯤꯡꯒꯤ ꯑꯆꯥꯄꯣꯠꯇꯣ ꯃꯈꯜ 3ꯃꯨꯛ ꯁꯨꯍꯟꯕꯤꯔꯛꯑꯣꯀꯣ ꯃꯤ ꯃꯥꯡꯗ ꯆꯣꯞꯄ ꯌꯥꯔꯣꯏꯕ ꯑꯩ ꯅꯠꯇꯦ ꯅꯃꯥꯟꯅꯕꯤ 10ꯃꯨꯛ ꯇꯤꯟꯅꯔꯒ ꯑꯆꯥꯄꯣꯠ 100ꯃꯨꯛ ꯁꯦꯝꯗꯣꯏꯁꯤꯅ ꯀꯩꯒꯤꯅꯣ ꯑꯁ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯉꯥꯡꯈꯩ ꯂꯥꯛꯄꯗ ꯌꯦꯜꯂꯣꯏꯖꯥꯃꯤ ꯅꯪꯀꯣ ꯑꯁ ꯅꯪ ꯆꯣꯞꯁꯜꯂꯛꯀꯅꯨꯀꯣ ꯆꯣꯞꯄꯒꯤ ꯅꯠꯇꯦꯅꯦ ꯁꯣꯝꯗ ꯑꯔꯩ ꯂꯩꯇꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯅꯪ ꯁꯤꯗ ꯎꯄꯨ ꯀꯥꯡꯊꯣꯟꯁꯨ ꯑꯩꯈꯣꯏꯗꯩ ꯂꯣꯏ ꯇꯧꯍꯜꯂꯦ ꯂꯨꯍꯣꯡꯕꯗ ꯑꯆꯪꯕ ꯁꯦꯟ ꯁꯣꯝꯗ ꯂꯣꯏ ꯄꯨꯊꯣꯛꯑꯦ ꯑꯩ ꯁꯦꯟ ꯊꯣꯛꯇꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯀꯃꯥꯏ ꯈꯨꯆꯥꯎ ꯊꯥꯒꯦ ꯈꯜꯂꯤꯅꯣ ꯀꯩꯅꯣꯕ ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯪꯅ ꯆꯦꯟꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯀꯩ ꯃꯔꯝꯒꯤꯅꯣꯕ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ ꯄꯣꯠꯂꯣꯏꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯄꯥꯝꯕ ꯃꯆꯨ ꯑꯃꯅꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯒꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏꯒꯤꯅꯦ ꯍꯩꯖꯤꯡꯗꯅꯦ ꯏꯃꯥꯟꯅꯕꯤꯈꯩ ꯐꯝꯕꯒꯤ ꯆꯤꯌꯔ ꯀꯩꯀꯥ ꯑꯉꯧꯕꯒ ꯊꯥꯕꯗꯣ ꯑꯗꯨꯁꯨ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩ ꯑꯩꯈꯣꯏ ꯃꯥꯗ ꯀꯩꯝ ꯍꯥꯏꯗꯦ 10,000 ꯈꯛꯇ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯐꯨꯔꯤꯠ ꯕ꯭ꯂꯥꯎꯁ 2 ꯑꯃꯒ ꯑꯗꯒꯤ ꯈꯣꯡꯎꯞ 2 ꯑꯃꯇꯒ ꯂꯩꯒꯦ 10,000 ꯑꯝꯇ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯑꯗꯨ ꯈꯪꯗꯦ ꯑꯩ ꯅꯠꯇꯦ ꯑꯩ ꯄꯩꯁꯥ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯅꯪ ꯁꯨꯃꯥꯏꯅ ꯗꯤꯃꯥꯟ ꯃꯌꯥꯝ ꯇꯧꯔꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯋꯥꯅꯤꯗ ꯃꯤꯉꯣꯟꯗꯩ ꯄꯨꯁꯜꯂꯒ ꯇꯧꯔꯗꯤ ꯍꯩꯃꯥ ꯂꯨꯍꯣꯡꯕꯁꯤ ꯋꯥꯅꯤꯅ ꯁꯨꯕ꯭ꯔ ꯑꯃꯨꯛ ꯈꯛꯇꯅꯦ ꯂꯨꯍꯣꯡꯗꯣꯏꯁꯦ ꯊꯝꯃꯣ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯊꯝꯃꯣ ꯑꯃꯨꯛꯇꯪ ꯍꯣꯡꯕꯗꯅꯦꯃꯤ ꯅꯪ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯋꯥꯗꯣꯏꯁꯦ ꯅꯪ ꯃꯤꯒꯤ ꯁꯦꯟ ꯃꯌꯥꯝ ꯇꯣꯟꯁꯤꯜꯂꯗꯤ ꯅꯪ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯁꯤꯗ ꯂꯩꯔꯒ ꯋꯥꯕꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯪ ꯌꯥꯔꯦ ꯀꯩꯅꯥ ꯑꯣꯏꯅ ꯆꯠꯂꯁꯤ ꯊꯝꯃꯣ ꯌꯥꯔꯦ ꯊꯝꯃꯣ ꯌꯥꯔꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯁꯤꯗ ꯄꯤꯔꯛꯑꯒꯦ ꯌꯥꯔꯦꯁꯤ ꯄꯤꯔꯛꯑꯒꯦꯕ ꯑꯗꯨꯝ ꯂꯩꯇꯕꯩ ꯍꯥꯏꯅꯕꯩ ꯋꯥꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯤ ꯃꯆꯥꯗꯣ ꯆꯦꯜꯂꯨꯔꯕꯅꯤ나 ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯕ ꯑꯗꯨꯅꯦ ꯇꯥꯕꯅꯤ ꯇꯜꯂꯤꯁꯦ ꯆꯦꯟꯕꯗꯨꯁꯨꯅꯦ ꯑꯩꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕ ꯅꯠꯇꯦꯕ ꯃꯣꯏ ꯃꯃꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂ ꯅꯝꯁꯤꯜꯂꯛꯏꯅꯦꯕ ꯑꯗꯨꯒꯤꯗ ꯗꯤꯃꯥꯟ ꯇꯞꯅ ꯇꯧꯁꯤꯜꯂꯛꯄ 루봉들 파우디네 이란이다 하려다더니 꼭 ꯑꯩꯗꯩ ꯄꯩꯁꯥꯒ ꯄꯤꯗꯣꯏꯅꯣ 미리 마사도니 케스 topsilagi 이사세 이엔데 레이거드리버니가 ꯆꯨꯝꯅꯤ ꯑꯗꯨꯅꯅꯦ ꯂꯨꯍꯣꯡꯉꯤꯕ ꯃꯇꯨꯡꯁꯤꯅꯦ ꯌꯥ ꯏꯗ ꯍꯥꯏꯕꯁꯨ ꯑꯣꯏꯔꯒꯅꯦ ꯀꯩꯅꯣ ꯈꯟꯅꯔꯁꯤ ꯏꯃꯥꯅ ꯄꯩꯁꯥ ꯈꯔ ꯍꯪꯅꯕꯤꯔꯣꯅꯤ ꯈꯔ ꯄꯨꯕꯤꯔꯣꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯣꯏ ꯂꯩꯀꯥꯏꯁꯤꯗꯅꯦ ꯀꯅꯥ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯉꯒꯅꯦ ꯏꯃꯥ ꯍꯦꯛ ꯊꯤꯔꯨꯕ ꯍꯥꯏꯗꯨꯅꯤ ꯐꯅꯕ ꯇꯧꯔꯒꯦꯀꯣ 이마 번호 떠 이마 따게 아이는 나랑 해보죠 떠 ꯅꯪ ꯉꯔꯥꯡꯁꯨ ꯈꯔ ꯍꯥꯏꯈ꯭ꯔꯦꯃꯤ 이마 나랑 해보더니 야거들어 한두 번 ꯃꯌꯥꯝꯁꯤꯗꯤ ꯐꯣꯟ ꯇꯧ ꯑꯝꯇ ꯃꯤꯅ ꯐꯣꯟ ꯑꯃꯨꯛ ꯏꯃꯥ ꯇꯥ ꯉꯥꯡꯉꯛꯑꯒꯅꯦ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯋꯦ ꯀꯩꯗꯧꯕꯩ ꯉꯥꯡꯗꯣꯏꯅꯣ ꯃꯤ ꯃꯇꯨꯅ ꯍꯥꯏꯕꯗꯨ ꯇꯪꯇꯨꯃꯤ ꯂꯩꯌꯨꯀꯣ ꯏꯃꯥ ꯍꯜꯂꯣ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯍꯥꯏꯗꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯄ꯭ꯂꯥꯎ ꯍꯥꯟꯕꯒꯤ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯃꯤ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯀꯩꯀꯥ ꯌꯥꯝꯃꯦ ꯑꯗꯨꯅ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣꯕ ꯑꯗꯒꯤ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯐꯨꯔꯤꯠꯀ ꯇꯨꯅꯕ ꯈꯣꯡꯎꯞ ꯕꯨꯠ ꯂꯩꯒꯦ ꯍꯥꯏꯕꯩ 10,000 ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯑꯣ ꯀꯩꯅꯣꯅꯦ 30,000 ꯍꯥꯏꯕ ꯑꯗꯨꯅ ꯌꯥꯅꯕ ꯇꯧꯔꯒꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯎꯟꯄꯣꯠꯇꯣ ꯈꯛꯇꯪ ꯄꯨꯊꯣꯛꯄꯒꯤ ꯑꯩꯁꯨ ꯁꯣꯝꯗ ꯑꯎꯟꯄꯣꯠ ꯃꯅꯨꯡꯗꯨꯗ ꯍꯥꯞꯅꯕ ꯄꯣꯠ ꯆꯩꯗꯣ ꯂꯣꯏ ꯂꯩꯔꯤꯌꯦ ꯏꯃꯥꯅ 레이미 ꯐꯅꯦꯛ ꯐꯤ ꯔꯥꯅꯤ ꯐꯤ ꯀꯩꯀꯥ ꯂꯣꯏ ꯂꯩꯔꯤꯌꯦ ꯑꯗꯨꯒꯅꯦ ꯑꯃꯅ ꯄ꯭ꯔꯤ ꯋꯦꯗꯤꯡꯒꯤ ꯐꯣꯇꯣꯁꯨꯠ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯍꯣꯡꯕ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯑꯗꯨ ꯐꯣꯇꯣꯁꯨꯠꯁꯨ ꯇꯧꯅꯤ ꯍꯣꯏ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯗꯣ ꯄꯥꯝꯗꯦꯕ ꯑꯩ ꯍꯣꯡꯉꯦꯕ ꯑꯗꯨꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯐꯖꯔ ꯂꯣꯏꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯑꯃꯨꯛꯇꯪ ꯂꯨꯍꯣꯡꯕꯅꯤꯅ ꯐꯖꯕ ꯇꯧꯖꯦꯌꯦ ꯑꯗꯨ ꯌꯥꯔꯣꯏ ꯑꯩꯗꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯨꯒ ꯈꯪꯗꯦ ꯄꯣꯠꯂꯣꯏꯗꯨꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯄꯣꯠꯂꯣꯏꯗꯣ ꯐꯖꯕꯗꯣ ꯇꯧꯅꯤ ꯍꯣꯏ ꯀꯤꯅꯥꯔ ꯃꯇꯨꯝ ꯅꯞꯄ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯑꯆꯧꯕꯗꯣ ꯇꯧꯅꯤ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯑꯁꯦ ꯍꯥꯏꯔꯕ ꯇꯨꯡꯒꯤ ꯈꯜꯂꯣ ꯏꯃꯥ
ꯑꯁ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯥ 이붕어 너희기네 똥기에 파나바 농아이는가 이네 찍나 빨라버니네 ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ 이마 ꯑꯗꯨꯅꯦ. ꯈꯨꯖꯨꯅꯦ 와ꯕꯅ ꯆꯥꯕ ꯊꯛꯄ ꯈꯪꯗꯅ ꯑꯗꯨꯅꯦ ꯑꯩꯅ ꯏꯃꯥꯗꯅꯦ ꯁꯅꯥ ꯑꯝꯇ ꯁꯥꯕꯤꯌꯣꯅ ꯍꯥꯏꯔꯨꯕ ꯑꯗ ꯁꯅꯥ ꯂꯩꯇꯦꯅ ꯑꯩꯈꯣꯏ ꯃꯥꯗꯣ ꯀꯞꯄꯦ ꯈꯪꯕ꯭ꯔꯥ ꯉꯔꯥꯡꯁꯨ ꯁꯅꯥ ꯁꯥꯅꯕ ꯄꯩꯁꯥ ꯂꯩꯇꯦꯅ ꯁꯟ ꯑꯅꯤꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯝꯇ ꯁꯥꯕꯤꯌꯣ ꯍꯥꯏꯔꯨꯕꯅꯦ ꯑꯗꯣ ꯄꯩꯁꯥ ꯂꯩꯇꯦꯅ ꯏꯃꯥꯁꯨ ꯀꯞꯄꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯄꯩꯁꯥꯗꯣ ꯊꯥꯔꯛꯑꯣ ꯖꯤꯄꯦꯗ ꯊꯝꯃꯣ ꯊꯝꯃꯣ ꯇꯥꯃꯣ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯀꯣꯟꯅ ꯆꯥꯒꯦ ꯀꯩꯒꯤꯅꯣ ꯆꯥꯃꯤꯟꯅꯔꯁꯦ ꯆꯥꯅꯤꯡꯗ꯭ꯔꯤꯕ ꯀꯩꯅꯣ ꯅꯪ ꯃꯑꯣꯡꯁꯤꯕꯣ ꯑꯗꯨꯝ ꯑꯩꯅ ꯋꯥꯝꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯐꯦꯠꯄꯥ ꯂꯥꯎꯔꯒ ꯑꯗꯨꯝ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯆꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯆꯣ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯆꯣ ꯀꯩꯗꯧꯔꯒꯦ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯃꯥꯅ ꯀꯨꯏꯅ ꯎꯠꯀꯅꯣ ꯆꯠꯂꯣꯕ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤꯐꯥꯎꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯛꯅꯕꯗꯧꯅ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯁ ꯇꯧꯗꯦ ꯎꯅꯤꯡꯗꯕꯅꯦ ꯅꯁꯛꯇꯣ ꯎꯕꯗ ꯈꯥꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯠꯂꯣ ꯅꯪ ꯊꯣꯛꯑꯣꯏꯗꯧꯅ ꯑꯩ ꯊꯣꯛꯈꯤꯗꯣꯏꯕ ꯑꯩ ꯉꯥꯛꯇ ꯀꯨꯏꯅ ꯂꯩꯔꯁꯨ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯊꯣꯛꯇꯣꯏꯁꯤꯕꯣ ꯑꯣ ꯂꯩꯍꯧꯔꯣ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣ ꯅꯪ ꯆꯥꯛꯇꯣ ꯅꯪ ꯍꯦꯛ ꯆꯥꯎ ꯉꯥꯏꯈꯣ ꯑꯝꯇ ꯁꯅꯥꯗꯣ ꯄꯤꯔꯛꯑꯣ ꯍꯥ ꯁꯅꯥꯗꯣ ꯀꯩ ꯁꯅꯥ ꯅꯪꯒꯤ ꯅꯥꯀꯣꯡꯗ ꯆꯤꯟꯕ ꯁꯅꯥꯗꯣ ꯄꯤꯔꯛꯑꯣ ꯅꯍꯥꯟꯒꯤ ꯑꯆꯧꯕꯗꯣ ꯀꯩꯅꯣ ꯑꯗꯨ ꯀꯩꯗ ꯎꯄꯨ ꯊꯝꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯊꯝꯗꯧꯔꯗꯝ ꯀꯥꯏꯊꯣꯛꯑꯔꯗꯝ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯃꯤꯒꯤ ꯁꯦꯟ ꯀꯩꯅꯣ ꯊꯣꯡꯉꯥꯏꯗ ꯊꯧꯕ ꯂꯥꯛꯄ ꯂꯣꯏ ꯇꯜꯂꯦꯕ ꯃꯤꯒꯤ ꯁꯦꯟꯗꯣ ꯄꯤꯊꯣꯛꯈ꯭ꯔꯒꯦꯕ ꯃꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯋꯥ ꯆꯥꯎ ꯆꯥꯎ ꯉꯥꯡꯕꯁꯦ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯀꯩꯅꯣ ꯃꯤꯒꯤ ꯁꯦꯟꯕꯨ ꯑꯩꯒꯤ ꯁꯅꯥ ꯀꯥꯏꯔꯒ ꯄꯤꯒꯗ꯭ꯔꯥꯅꯦ ꯄꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯤ ꯊꯣꯛꯇꯅꯕ ꯅꯍꯥꯟ ꯍꯥꯏꯕꯗꯨ ꯅꯪ ꯂꯧꯈꯤꯕ꯭ꯔꯣ ꯌꯥꯕ꯭ꯔꯥꯒꯅ ꯍꯧꯖꯤꯛ ꯃꯤꯅ ꯉꯥꯏꯗ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯅ ꯉꯥꯡꯕꯁꯦ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯕ ꯏꯀꯥꯏꯌꯦꯕ ꯄꯨꯊꯣꯔꯛꯑꯣ ꯁꯅꯥꯗꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯏꯄꯥꯝꯗꯒꯤ ꯄꯨꯖꯔꯛꯄ ꯁꯅꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯥꯃꯣ ꯍꯦ ꯅꯄꯥꯝꯗꯒꯤ ꯀꯔꯤ ꯄꯨꯔꯛꯇꯅꯣ ꯅꯪ ꯅꯄꯥꯝꯗ ꯄꯨꯖꯔꯛꯄꯅꯦ ꯍꯥꯏꯕꯣ ꯍꯥ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯄꯤꯈꯤ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣꯕ ꯅꯪꯅ ꯂꯧꯈꯤ ꯃꯌꯥꯝꯗꯨꯗꯤ ꯅꯄꯥꯝꯗꯒꯤ ꯄꯨꯖꯔꯛꯄꯅꯤ ꯀꯥꯏꯅ ꯅꯪꯒꯤ ꯅꯃꯥꯗꯨꯅ ꯀꯔꯤ ꯁꯥꯔꯛꯀꯦ ꯀꯩ ꯄꯤꯔꯛꯀꯦ ꯅꯪꯒꯤ ꯀꯩ ꯍꯥꯞꯄꯛꯀꯦꯕ ꯁꯤꯗꯩꯗ ꯎꯄꯨ ꯀꯥꯡꯊꯣꯟ ꯑꯃ ꯄꯨꯟꯅ ꯅꯪꯒꯤ ꯌꯣꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦ ꯅꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯂꯛꯄ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯀꯩ ꯇꯧꯗꯕ ꯀꯩ ꯂꯩꯒꯦ ꯁꯤꯗꯩꯗ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯗꯥ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯑꯗꯨ ꯐꯣꯇꯣꯗꯨꯗ ꯄꯩꯁꯥ ꯀꯌꯥꯅꯣ ꯆꯪꯍꯟꯈꯤꯕꯗꯣ ꯅꯪꯅ ꯑꯗꯨ ꯐꯤꯖꯪꯗ ꯄꯩꯁꯥ ꯀꯌꯥꯅꯣ ꯅꯪ ꯆꯪꯍꯟꯈꯤꯕꯗꯣ ꯑꯗꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯅꯣ ꯃꯤꯅ ꯇꯧꯅꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯩꯅ ꯆꯣꯞꯇꯅꯕ ꯇꯧꯔꯛꯀꯗꯕꯅꯤ ꯑꯩꯅ ꯆꯣꯞꯇꯅꯕ ꯇꯧꯔꯛꯀꯗꯕ ꯄꯣꯠꯇꯨꯗꯩꯗ ꯅꯪꯅ ꯀꯥ ꯍꯦꯟꯖꯤꯟꯗꯅ ꯉꯝꯃꯣꯏꯗꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯉꯥꯛ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯤꯗꯩꯗ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯕꯒꯤ ꯁꯤꯡꯅꯨꯅꯕ ꯁꯅꯥ ꯀꯥꯏꯕꯒꯤ ꯁꯅꯥ ꯄꯤꯔꯛꯑꯣ ꯍꯥꯏꯗꯣ ꯃꯥꯏꯗꯤ ꯀꯥꯏꯅ ꯄꯨꯊꯣꯔꯛꯑꯣ ꯊꯦꯡꯉꯦ ꯑꯩ ꯃꯤꯅꯅꯦ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯍꯩꯅꯗꯦ ꯑꯩ ꯌꯥꯔꯣꯏꯕ ꯑꯗꯨꯗꯤꯅꯦ ꯏꯃꯥꯅ ꯍꯥꯞꯄꯤꯔꯛꯄ ꯁꯅꯥꯅꯤ ꯀꯩꯒꯤꯅꯣ ꯌꯥꯔꯣꯏꯗꯣꯏꯁꯦ ꯍꯥ ꯉꯥꯏꯈꯣꯕꯅꯦ ꯇꯥꯁꯤꯟꯅꯗꯅ ꯆꯠꯂꯤꯁꯣ ꯁꯅꯥꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯁꯅꯥꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯩꯗꯧꯕꯩ ꯌꯥꯔꯣꯏꯗꯣꯏꯁꯦ ꯍꯦ ꯅꯪꯒꯤ ꯅꯃꯥꯅ ꯆꯠꯅ ꯇꯧꯈꯤꯕꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯒꯗꯕ ꯅꯠꯇꯦ ꯁꯤꯗꯩꯗ ꯍꯦꯛꯇ ꯅꯨꯄꯤ ꯃꯌꯨꯝꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝꯕꯅ ꯂꯧꯈꯤ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯄꯨꯊꯔꯤꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯃꯤꯒꯤ ꯁꯦꯟ ꯁꯤꯡꯗꯧ ꯂꯩꯌꯦꯕ ꯃꯤꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯋꯥ ꯉꯥꯡꯕ ꯁꯦꯟ ꯊꯣꯛꯄꯗꯩ ꯄꯥꯝꯗꯦ ꯍꯥꯏꯕꯅꯦ ꯑꯩ ꯀꯥꯟꯅꯗꯕꯗ ꯑꯣꯏꯔꯣꯏꯗꯕꯗ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯌꯥꯝ ꯌꯧꯍꯟꯈꯤꯗꯥꯏꯅꯦ ꯈꯨꯆꯥꯎ ꯌꯥꯝ ꯊꯥꯍꯟꯈꯤꯗꯥꯏꯅꯦ ꯑꯩꯅ ꯁꯤꯃꯗꯤ ꯈꯤꯇꯪ ꯄꯤꯛꯅ ꯇꯧꯁꯦ ꯅꯪ ꯌꯥꯒꯦꯔꯣ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯃꯌꯨꯝꯅꯤ ꯉꯝꯃꯤ ꯑꯗꯒꯤ ꯍꯦꯛꯇ ꯆꯍꯤ ꯁꯨꯏ ꯁꯨꯗꯦꯒ ꯌꯦꯟꯗ ꯆꯪꯍꯟꯅꯤꯒ ꯆꯪꯍꯜꯂꯣꯏꯒ ꯗꯧ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯉꯝꯃꯦ ꯇꯧꯈꯤꯗꯥꯏꯅꯦꯕ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯅ ꯉꯝꯃꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯁꯦꯟꯁꯦ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎꯅꯦ ꯅꯣꯏꯒꯤ ꯅꯃꯥꯅ ꯆꯥꯕꯗꯤ ꯑꯩꯅꯦ ꯋꯥ ꯅꯨꯡꯁꯤꯗꯧꯁꯨ ꯂꯩꯇ꯭ꯔꯦ ꯀꯥꯎꯒꯗꯧꯁꯨ ꯂꯩꯇ꯭ꯔꯦ ꯅꯣꯏ ꯅꯃꯥꯅ ꯆꯥ ꯇꯧꯈꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯒꯦ ꯄꯨꯊꯣꯔꯛꯑꯣ ꯁꯅꯥꯗꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ 이거와 는 fazla ngana ꯌꯥꯕ꯭ꯔꯣ 이마 시다고 그이 fazla ngana 이게 이거 색깔이 막 이거 보이지 뭐 아빠가 너무 가나잖아 미기 센돈 먹에도 보면 암시다네 fazla ngana 와리가 레이데도 바지 시다이다 뭐이는 노르네 마마다이나 fazla 하이자버니 마마 마자 정가가 시다이 약도 야니가 야로이가 더럽도 야로이가 누구이 마음님 감면 따고 더버지 이모지 따라고 뭐 혼나 되고 나는 강이제 이모지 따라도 말고 마나 레샤가 루홍드링에 더버지 아이 누가르니 칸브라지 ꯑꯩꯅ ꯉꯁꯤ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯜꯂꯤꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯥꯅ ꯊꯣꯛꯍꯜꯂꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯐꯖꯅ ꯍꯥꯏꯅꯧ ꯃꯁꯦ ꯕꯥꯖꯤ ꯈꯣꯏꯅꯗꯤ ꯐꯖꯅ ꯍꯥꯏꯅꯧ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤ ꯅꯠꯇꯦ ꯃꯍꯤꯛꯅꯦ ꯃꯍꯤꯛ 사나부 부라고 와 ꯄꯨꯔꯦ 까이토로 이빠주 미기 싱도부 그럴 일이고